ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯞꯗꯦꯠ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯟꯗꯛꯀꯤ ꯆꯍꯤ 2022 ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯍꯥꯏꯔꯤꯕ ꯆꯍꯤ ꯑꯁꯤꯗ ꯒ꯭ꯂꯣꯕꯜꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯀꯟꯐ꯭ꯂꯤꯛ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯦ, ꯋꯥꯔꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯌꯦꯠꯅꯗꯨꯅ ꯂꯥꯛꯂꯕ ꯗꯤꯁꯄ꯭ꯌꯨꯠ ꯀꯌꯥ ꯑꯃ ꯂꯣꯏꯁꯤꯟꯈꯤꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯈꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯗꯦꯟꯃꯥꯔꯛ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯀꯅꯥꯗꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯌꯦꯠꯅꯗꯨꯅ ꯂꯥꯛꯂꯤꯕ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯗꯤꯁꯄ꯭ꯌꯨꯠ ꯑꯃ ꯂꯣꯏꯁꯤꯟꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯍꯥꯏꯔꯤꯕ ꯗꯤꯁꯄ꯭ꯌꯨꯠ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯋꯤꯁꯀꯤ ꯋꯥꯔ꯫ ꯃꯁꯤꯗ ꯅꯣꯔꯊ ꯑꯦꯠꯂꯥꯟꯇꯤꯛ ꯑꯣꯁꯤꯟ ꯂꯩꯔꯦ꯫ ꯃꯁꯤꯒꯤ ꯌꯦꯠ ꯊꯪꯕ ꯂꯣꯝ ꯏꯁ ꯊꯪꯕꯁꯤꯗ ꯗꯦꯟꯃꯥꯔꯛ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯁꯤꯗ ꯂꯩꯔꯦ꯫ ꯑꯗꯨꯒ ꯃꯁꯣꯝꯗ ꯋꯦꯁꯇ ꯂꯥꯛꯂꯒ ꯗꯦꯟꯃꯥꯔꯛꯀꯤ ꯇꯦꯔꯤꯇꯣꯔꯤ ꯑꯣꯏꯔꯤꯕ ꯒ꯭ꯔꯤꯟꯂꯦꯟ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨ ꯂꯩꯍꯧꯔꯦ꯫ ꯑꯗꯨꯒ ꯁꯤꯗꯅ ꯀꯦꯅꯥꯗꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯂꯩꯔꯦ꯫ ꯑꯗꯨꯒ ꯗꯤꯁꯄ꯭ꯌꯨꯠ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯌꯥꯝꯅ ꯄꯤꯛꯂꯕ ꯑꯥꯏꯂꯦꯟ ꯍꯦꯟꯁ ꯑꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯗꯦꯟꯃꯥꯔꯛ ꯑꯃꯁꯨꯡ ꯀꯦꯅꯥꯗꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯗꯨꯃꯛ ꯆꯌꯦꯠꯅꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤ꯫ ꯑꯗꯣꯝꯒꯤ ꯃꯤꯠꯃꯥꯡꯗ ꯎꯕꯤꯔꯤꯕ ꯅꯨꯡ ꯃꯄꯥꯛ ꯑꯁꯤꯅꯤ ꯍꯥꯟꯁ ꯑꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯑꯁꯤ꯫ ꯃꯁꯤꯗ ꯃꯅꯥ ꯃꯁꯤꯡꯅꯆꯤꯡꯕ ꯑꯃꯠꯇ ꯍꯧꯕ ꯅꯠꯇꯦ꯫ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯀꯦꯅꯥꯗꯥ ꯑꯃꯁꯨꯡ ꯗꯦꯟꯃꯥꯔꯛꯅ ꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯨꯟꯅꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤ꯫ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤ ꯀꯦꯅꯥꯗꯥꯔꯣꯝꯗꯒꯤ ꯆꯠꯂꯒꯁꯨ 18 ꯀꯤꯂꯣꯃꯤꯇꯔ ꯂꯥꯞꯄ ꯑꯃꯁꯨꯡ ꯒ꯭ꯔꯤꯟꯂꯦꯟ ꯂꯣꯝꯗꯒꯤ ꯆꯠꯂꯒꯁꯨ 18 ꯀꯤꯂꯣꯃꯤꯇꯔ ꯂꯥꯞꯄ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯂꯩꯕ ꯑꯥꯏꯂꯦꯟ ꯑꯃꯈꯛꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤ ꯀꯔꯝꯕ ꯀꯟꯇ꯭ꯔꯤꯒꯤ ꯑꯣꯏꯒꯗꯕꯅꯣ ꯍꯥꯏꯕꯗꯨ UN ꯀ꯭ꯂꯣꯖꯅ ꯄꯤꯔꯤꯕ ꯔꯨꯜ ꯑꯗꯨꯅꯁꯨ ꯗꯤꯐꯥꯏꯟ ꯇꯧꯕ ꯉꯝꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯄꯤꯛꯂꯕ ꯅꯨꯡꯄꯥꯛꯀꯤ ꯑꯣꯏꯕ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤꯗꯃꯛꯇ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯤꯕ ꯑꯁꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯒ꯭ꯌꯥꯁ ꯑꯃꯁꯨꯡ ꯑꯣꯏꯜꯒꯤ ꯑꯣꯏꯕ ꯔꯤꯖꯥꯔꯚ ꯑꯗꯨꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯟꯇ꯭ꯔꯤ ꯑꯃꯅ ꯍꯥꯏꯔꯤꯕ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯐꯪꯈꯤꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯑꯃꯁꯨꯡ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯐꯪꯒꯗꯧꯔꯤꯕ ꯅꯦꯆꯔꯦꯜ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯍꯧꯔꯛꯈꯤꯕ ꯑꯁꯤ 1973ꯗ ꯀꯦꯅꯥꯗꯥ ꯑꯃꯁꯨꯡ ꯗꯦꯟꯃꯥꯔꯛ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯦꯔꯤꯇꯥꯏꯝꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤ ꯃꯥꯔꯛ ꯇꯧꯕ ꯍꯧꯔꯛꯄ ꯃꯇꯝꯗꯅꯤ꯫ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯅ ꯃꯈꯣꯏꯒꯤ ꯃꯦꯔꯤꯇꯥꯏꯝꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤ ꯃꯥꯔꯛ ꯇꯧꯕ ꯍꯧꯔꯛꯄꯗ ꯍꯥꯟꯁ ꯑꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯃꯆꯥ ꯑꯁꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯆꯌꯦꯠꯅꯕ ꯂꯥꯛꯄꯗꯒꯤ ꯑꯥꯏꯂꯦꯟ ꯑꯁꯤꯕꯨ ꯊꯝꯗꯣꯛꯂꯝꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯑꯣꯏꯒꯗꯕ ꯇꯦꯔꯤꯇꯣꯔꯤ ꯑꯗꯨ ꯃꯥꯔꯛ ꯇꯧꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ 1980 ꯂꯥꯟꯈꯠꯂꯛꯄꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤꯗꯃꯛꯇ ꯆꯌꯦꯠꯅꯕ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯃꯛ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯍꯥꯟꯁ ꯑꯥꯏꯂꯦꯟꯗ ꯂꯝ ꯀꯣꯏꯕ ꯑꯃꯁꯨꯡ ꯑꯦꯛꯁꯄꯤꯗꯤꯁꯟꯅꯆꯤꯡꯕ ꯂꯥꯛꯈꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯐ꯭ꯂꯦꯒ ꯌꯨꯡꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯇꯦꯔꯤꯇꯣꯔꯤꯅꯤ ꯍꯥꯏꯗꯨꯅ ꯀ꯭ꯂꯦꯝ ꯇꯧꯕ ꯍꯧꯅꯔꯛꯈꯤ꯫ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯂꯥꯛꯄ ꯔꯤꯁꯔꯆꯔꯁꯤꯡꯅ ꯃꯥꯒꯤ ꯀꯟꯇ꯭ꯔꯤꯒꯤ ꯑꯣꯏꯅ ꯗꯦꯟꯃꯥꯔꯛꯀꯤ ꯁꯥꯏꯠꯇꯒꯤ ꯂꯥꯛꯂꯒꯁꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯋꯦꯜꯀꯝ ꯇꯨ ꯗꯦꯟꯃꯥꯔꯛ ꯊꯥꯗꯨꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯅꯣꯠꯁꯤꯡ ꯏꯔꯝꯕ, ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯀꯦꯅꯥꯗꯥꯗꯒꯤ ꯂꯥꯛꯄ ꯔꯤꯁꯔꯆꯔꯒꯤ ꯇꯤꯝꯁꯤꯡ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯋꯦꯜꯀꯝ ꯇꯨ ꯀꯦꯅꯥꯗꯥ ꯊꯥꯗꯨꯅ ꯃꯈꯣꯏꯒꯤ ꯐ꯭ꯂꯦꯒ ꯌꯨꯡꯁꯤꯟꯕ ꯑꯃꯁꯨꯡ ꯅꯣꯠꯁꯤꯡ ꯀꯌా ꯑꯃ ꯊꯝꯂꯝꯕ ꯑꯁꯨꯝꯅ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ 1980 ꯌꯧꯁꯤꯜꯂꯛꯄꯗ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯀꯦꯅꯥꯗꯥꯒꯤ ꯁꯦꯅꯤꯌꯔ ꯃꯤꯅꯤꯁꯇꯔ ꯑꯃꯈꯛ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯋꯤꯁꯀꯤ ꯕꯣꯇꯜ ꯑꯃ ꯊꯝꯗꯨꯅ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤ ꯀꯦꯅꯥꯗꯥꯒꯤ ꯇꯦꯔꯤꯇꯣꯔꯤꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ 1984ꯗ ꯑꯃꯨꯛ ꯗꯦꯟꯃꯥꯔꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯑꯃ ꯊꯥꯗꯨꯅ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯋꯤꯁꯀꯤꯒꯤ ꯕ꯭ꯔꯥꯟ ꯑꯃꯒꯤ ꯕꯣꯇꯜ ꯑꯃ ꯊꯝꯗꯨꯅ ꯃꯈꯣꯏꯒꯤ ꯐ꯭ꯂꯦꯒ ꯆꯤꯡꯈꯠꯇꯨꯅ ꯋꯦꯜꯀꯝ ꯇꯨ ꯗꯥꯅꯤꯁ ꯑꯥꯏꯂꯦꯟ ꯍꯥꯏꯗꯨꯅ ꯊꯥꯗꯨꯅ ꯊꯝꯂꯝꯈꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯦꯛꯁꯄꯤꯗꯤꯁꯟ ꯂꯥꯛꯄ ꯇꯤꯝ ꯅꯠꯇ꯭ꯔꯒꯅ ꯔꯤꯁꯔꯆꯔ, ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯖꯍꯥꯖꯁꯤꯡ ꯂꯥꯛꯄ ꯇꯥꯔꯒꯁꯨ ꯑꯥꯏꯂꯦꯟ ꯑꯁꯤ ꯌꯧꯕꯗ ꯃꯈꯣꯏꯒꯤ ꯐꯤꯔꯥꯜ ꯌꯨꯡꯁꯤꯟꯗꯨꯅ ꯍꯥꯏꯔꯤꯕ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯁꯥꯏꯠ ꯑꯅꯤꯃꯛꯇꯒꯤ ꯑꯗꯨꯃꯛ ꯀ꯭ꯂꯦꯝ ꯇꯧꯅꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯑꯁꯨꯝꯅ ꯑꯗꯨꯃꯛ ꯌꯦꯟꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯤꯆꯝ ꯈꯛꯇ ꯅꯠꯇꯅ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯖꯍꯥꯖ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯤꯒꯤ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤꯒꯤꯗꯃꯛꯇ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯁꯥꯏꯠꯇꯒꯤ ꯚꯥꯏꯑꯣꯂꯦꯟꯁꯅꯆꯤꯡꯕ ꯊꯧꯗꯣꯛ ꯑꯃ ꯐꯥꯎꯕ ꯉꯁꯤ ꯐꯥꯎꯕ ꯊꯣꯛꯄ ꯂꯩꯇ꯭ꯔꯤ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯌꯦꯠꯅꯗꯨꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯁꯤꯒꯤꯗꯃꯛꯇ 14 ꯖꯨꯟ 2022ꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯦꯅꯥꯗꯥ ꯑꯃꯁꯨꯡ ꯗꯦꯟꯃꯥꯔꯛ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯅ ꯌꯥꯅꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤꯗꯃꯛꯇ ꯆꯞ ꯆꯥꯕ
ꯗꯤꯃꯥꯔꯀꯦꯁꯟ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯁꯤ ꯑꯥꯔꯇꯤꯛ ꯔꯤꯖꯟꯗ ꯂꯩꯕꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯎꯟꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯕꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯃꯁꯤꯗꯒꯤ ꯅꯦꯆꯔꯦꯜ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯄ ꯌꯥꯗꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯒ꯭ꯂꯣꯕal ꯋꯥꯔꯃꯤꯡ ꯂꯥꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯎꯟꯒꯤ ꯆꯥꯡ ꯑꯁꯤ ꯑꯗꯨꯃꯛ ꯍꯟꯊꯔꯛꯄ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯄ ꯌꯥꯕꯒꯤ ꯃꯃꯤ ꯑꯗꯨ ꯎꯔꯛꯄꯅꯅꯤ꯫ ꯌꯥꯅꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯟꯁ ꯑꯥꯏꯂꯦꯟꯗꯒꯤ 60% ꯑꯁꯤ ꯗꯦꯟꯃꯥꯔꯛꯀꯤ ꯑꯣꯏꯔꯒꯅꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ 40% ꯑꯁꯤꯅ ꯀꯦꯅꯥꯗꯥꯒꯤ ꯁꯔꯨꯛ ꯑꯣꯏꯔꯒꯅꯤ꯫ ꯃꯁꯤꯗ ꯈꯪꯖꯤꯟꯒꯗꯕ ꯋꯥꯐꯝ ꯑꯃꯈꯛꯅ ꯀꯦꯅꯥꯗꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯂꯦꯟ ꯕꯣꯔꯗꯔ ꯑꯁꯤ ꯀꯟꯇ꯭ꯔꯤ ꯑꯃꯈꯛ US ꯊꯪꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛꯇꯒꯤꯗꯤ ꯀꯦꯅꯥꯗꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯂꯦꯟ ꯕꯣꯔꯗꯔ ꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯁꯨꯔꯦ, ꯑꯃꯅ US ꯑꯃꯁꯨꯡ ꯑꯃꯅ ꯗꯦꯟꯃꯥꯔꯛꯅꯤ꯫ ꯃꯁꯤꯅꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯆꯌꯦꯠꯅꯗꯨꯅ ꯂꯥꯛꯈꯤꯕ ꯗꯦꯟꯃꯥꯔꯛ ꯑꯃꯁꯨꯡ ꯀꯦꯅꯥꯗꯥꯒꯤ ꯍꯥꯟꯁ ꯑꯥꯏꯂꯦꯟꯗꯒꯤ ꯋꯤꯁꯀꯤ ꯋꯥꯔ ꯃꯇꯧ ꯑꯁꯨꯝꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯑꯣꯏꯕ ꯗꯤꯁꯄ꯭ꯌꯨꯠ ꯂꯥꯛꯄ ꯃꯇꯝꯗ ꯀꯟꯇ꯭ꯔꯤ ꯑꯅꯤꯗꯨꯅꯕꯨ ꯌꯥꯅꯕ ꯇꯥꯔꯒꯗꯤ ꯃꯇꯧ ꯑꯁꯨꯝꯅ ꯚꯥꯏꯑꯣꯂꯦꯟꯁ ꯑꯃꯁꯨꯡ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯁꯤꯖꯤꯟꯅꯗꯕꯤꯗ ꯌꯥꯝꯅ ꯄꯤꯁꯐꯨꯜ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯂꯣꯏꯁꯤꯟꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯋꯥꯐꯝ ꯑꯃꯈꯛ ꯐꯣꯡꯗꯣꯛꯆꯒꯦ, ꯃꯗꯨꯗꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯊꯥꯒꯠꯂꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯇꯦꯜꯂꯤ ꯍꯥꯏꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯌꯣꯜꯒꯤ ꯅꯠꯇ꯭ꯔꯒꯅ ꯊꯥꯒꯤ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯃꯨꯛ ꯑꯞꯂꯣꯗ ꯇꯧꯕ ꯍꯧꯖꯕꯅꯤ꯫ ꯑꯁꯨꯝꯅ ꯄꯨꯟꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯑꯞꯂꯣꯗ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗꯅ ꯃꯃꯥꯡꯒꯤ ꯍꯧꯈꯤꯕ ꯄꯥꯎꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯑꯁꯤ ꯑꯞꯗꯦꯠ ꯑꯣꯏꯗ꯭ꯔꯦ, ꯑꯔꯤꯕ ꯑꯣꯏꯔꯦ, ꯆꯖꯤꯛ ꯑꯣꯏꯔꯦ ꯍꯥꯏꯕ ꯀꯝꯄ꯭ꯂꯦꯟꯁꯤꯡ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯑꯁꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯄꯥꯝꯅ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯌꯔꯁꯤꯡ ꯑꯁꯤꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯆꯃꯝꯅꯕ ꯑꯃꯈꯛ ꯂꯩꯔꯦ, ꯃꯗꯨꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯆꯕꯅꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯞꯗꯦꯠ ꯃꯆꯥ ꯑꯃꯈꯛ, ꯃꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤ ꯏꯟꯇꯔꯅꯦꯠꯀꯤ ꯑꯣꯏꯕ ꯏꯔꯥ ꯑꯣꯏꯕꯅꯤꯅ WhatsApp ꯑꯃꯁꯨꯡ ꯇꯦꯂꯦꯒ꯭ꯔꯥꯝꯅꯆꯤꯡꯕ ꯑꯦꯞꯁꯤꯡ ꯑꯁꯤꯗ ꯀꯣꯜ ꯇꯧꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯆꯥꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯄꯗꯁꯨ ꯍꯥꯏꯔꯤꯕ ꯑꯦꯞꯁꯤꯡ ꯑꯁꯤꯗ ꯒꯣꯚꯔꯟꯃꯦꯟꯠꯅ ꯇ꯭ꯔꯦꯛ ꯇꯧꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯑꯃꯁꯨ ꯂꯧꯕ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ WhatsApp ꯑꯃꯁꯨꯡ ꯇꯦꯂꯦꯒ꯭ꯔꯥꯝꯅꯆꯤꯡꯕ ꯑꯦꯞꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯕ ꯑꯁꯤꯗ ꯒꯣꯚꯔꯟꯃꯦꯟꯠꯅ ꯌꯦꯡꯁꯤꯟꯅꯕꯒꯤ, ꯃꯁꯤꯕꯨ ꯃꯣꯅꯤꯇꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯅꯧꯕ ꯕꯤꯜ ꯑꯃ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯃꯤꯌꯥꯝꯁꯤꯡꯗꯒꯤ ꯑꯣꯄꯤꯅꯤꯌꯟ ꯁꯦꯌꯔ ꯇꯧꯔꯛꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯂꯤ꯫